Lamdam masigi yalho furup kuding makna amana mabuthagat pa ikai khumnaba masung saugatnabagi wakalon gi hainabi thamsi masigumba wakalon leiraba matam aduda nungsinaba ikai khumnaba khumangyang na chawkhat lamdam ama oibak ngamgani haina Rajya Sabha gi MP Laisemba Sana Jawbana fongdorakle wafam asi Dalit Sahitya Academy Manipur na senduna chahi asida national amasung international gi thakte award fanglaba awardee sing ikai khumnaba utpagi thawramda fongdokhibani Imphal gi Major Khulda laiba Manipur Press Club ta pangthokhiba thawramaduda MP Sana Jawbana makha taraduna Manipur gi yalhau furuboidiba ikhoishi tongan bahiram kaya da haithoi singthoiba mana chatliba amadi hotnariba lam aduda mai pakna masak thokpa miyoising oiba ngamle adubu amana mabu thagatpa ikai khumnaba masung amana mabu saugatpibadi watpagum tauri Masigi mathakta asoiba macha ama yaubada asoiba adubu hanjin puthokduna ngangbagi chatnabi ama leiriba si yamna laibak thibani haike Thauramada Dr. Yumnam Mahendra Kumar na edit tauba Wangjing Taba Yumnam Sagaipuyagi revised edition amasung Dr. Tekchum Rameshwar na iba lairik Dr. Mahendra Kumar amasung magi punsi khongchat ke volume 2 phongki magi sinphomda thoktoba pathokba adubu masika do hamdo koi si thagat na siampa thagat kas kana gumam tang na nai sigi lebak sigi natraga mayamgi aphaba aduga top thabang tor matom na koi se thagat kas thagat pi siampa aduga kitab shobina di chaiga da manga da mayam si as adudi yam bare aduda sigi portion mayam boraga koi Mayam kita tawjari ba agam khara bola demsi amumuk koi pungning halapa tawunda ba ado kali tawdu ma da khala pasko sa yaw da nate